Malem gi Honglakliba Aying asagi Phivam Asi Yenglaga Loumee Singda Climate Resilience Agriculture gi Lousing Leihanba Yamnak Mathou Tai haina ICAR Research Center for NEHR Manipur Center gi Head of Regional Center Dr Ch Basudha phongdorakli Phivam Asi ICAR Krishi Vigyan Kendra Ukrul ICAR Research Complex for NEH Region Manipur Center na sinduna numit humni gi oiba Loumee singi training amadi awareness program hogdokpagi thoramda mahangna phongdokhibani TDC Naikra Project ki makhada Climate Adaptive Agricultural Practice for Rain-Fed Ecosystem haibi hiramda ngasi ICAR Manipur Center ki Loktak Farmers Training Hostel da pangthokba thoram aduga mari leinana Dr Ch Basudha na hai ngasi pangthokliba training amadi awareness program asi maruoina Ukhrul District ki manung chanba khulmari ramba nungsangkhong Khazipung amadi nungsangkhong chingthaki Loumee singi oina pangthokpani ngasi Malem gi oina Honglakliba Aying asagi Phivam asina maram oiraga loushing gi pathap asisu hongdaba yaraktre Honglakliba Aying asagi Phivam asida Loumee singna senthok leina amadi chathok marang kaina puthoknabagi wakhalonda program asi pangthokpani program asida Loumee singda anoba makhalgi lou pathap ki loushing amadi climate resilience crop singi matangda khanganbaga loinana maru marang singsu pigani loinana ngasi hangdokliba custom hiring center asigi khudongchaba singsu fanghangani haina mahangna makha takhi farmers in like today the night with the climate change gi maram sida ali lamdam sida to olaiba adagi we soil yamna fragile oiba condition mayam se moida koina tam awareness sama pigani aduga koina kari kari crop sing kari kari the fruit sing kari kari pambi sing tha ga dai koina kamaina adapt to ga de haven sing ba adugumba technical knowledge mayam do koi expert sing koina nai interaction loina training mayam pigani aduga koina siga mari leina na koina maru marang khara su moida sumaina bi maru oina koi hana leramba mahusa gi oiba tu yaraktabani na koi aduga population su increase tore inina aduga koi anytime koi gi kanche drought natraga flood natraga anything cyclone ni khangde ama thorpa ya bani na koina masi gi condition si plan oina koina farmers in say aware hana ko hengani ba moida aduga koina any crop haitare koina kanche economic condition is haba aduga food security oina ba crop sing se koi moida si phajana aware wala masi puthokna na ba koi khona hangani aduni koi gi maru oiba pandam de aduni Thawramaduga mari lainana ICAR KVK Ukhrul gi SMS plan protection Dr N Ajit Kumar na hai Ngasidi climate change na miyoi bagi punsida chauna saitheng piraklei climate change na maram moiraga nongchubagi phibamda chauna ahongba lakpaga loinana sabagi chang yamna hengalakli Ukhrul gi oina hojek nongchubagi chang yamna hantharakli masina maram oiraga lau singuda akaiba kaya lakli Phivam asi mayok nanaba National Innovations in Climate Resilient Agriculture Naikra Project makada mafam adugi oiriba Aying asagi Phivam aduga chanaba mawongda marumarang thanaba khongthang paikhali khongthang asigi manung channa ngasigi training amadi awareness program asi pangthokpani amaromda ngasi hangdokliba custom hiring center asi Loumee singi oina achoba ngaklo amani center asigi kudongchaba asi Loumee singna lauduna lau shingu gi thabak asi mapung fana pangthokminasi haina mahangna makha takhi lau singu bada akoi paisa se moi ai je handa ba khalaga moi sokdana ba koina mayam tori masi se koina custom hiring center hena ja CIC na masi se koina farmers sing jila koina pot mas pot sei kra moi ni sina ba ya ba climate ke related leni pot sei koina pigani piraga makoina madu dagi phangpa ai singuna moi gi mathang tara pot sei nei ning mo kon mo masa henga nimba mayam ja koina tawalaga program ji da bona chona thamjali masi da koina tori ba village sing se ha da koina ramba hana torobi 2016 dagi 15 dagi hobani da koina 16 dagi taw taw hawi maduga 2020-21 dagi akoina nungsangkhongga akoi kajipung village ani se happy aduga haji 2025 da anobo village ama nungsangkhong se ani thonga khadui haijab tare amana nungsangkhong chingkha se han dagi yaure aduga anoba nungsangkhong chingthak ana village anobo so koina punna village mari paire haijab tare climate kamari lenaba thabuk sing haitare climate sina impact am leirabnina sigumba nikra gi project si tasengna pandam di leiribo Ukhrul district se loinamak nikra village
cover tauba haibasi koi pandamni masi thamdabadi yadre aina mayam dasu koi ki akan bawa haijaba tare masi tawdaba yadaba pandamni herga aina mayam da haijani ngasigi thauram adugi mangoinana ICAR Research Center for NEHR Manipur Center gi Head of Regional Center Dr Ch Basudha na Custom Hiring Center ama hangdoki loinana program adu da saru yariba Honglakliba Loumee Singda loushing ga mari leinaba kutlai sing amade maru marang sing su yenthoki